Hauzik chathariba economic census asida official singna sengna thabak taroktrabadi sarkar asina yengdon laidoi haina Chief Minister N Brian akan wafam thamkre. More lambi paringdagi nisagi polam phagat pa leptre. Nimfum doi suba AR amadi More police na lupa crore manga henbagi brown sugar konana mioi ama phagat kre. Indo-Myanmar ngam laiba Custom Preventive Force na Myanmar romdagi aingi wangwada Imphal tamna purakhiba foreign car Mazda RX-8 ama phagat pangam kre. Lagliba September mga fawagi manungda ngasigi laingak asina kumja lising ma thoida pangthokiba IRB lawagi written test ki matam leptravadi September 3 tagi democratic oiba khongjang lakadawri. CI College Bisnupur gi nauna sava classroom 3 Education Minister TI Sradesham na sanga kre. Oza nimfu teret laiba college asida mahiro yankhai fana karam davada MLA Radha Kishore na pendava phongdo kre. Assam lingang na NRC ki finalist phongkre. Mioi lak tarapan hena NRC da yaukhidrei Supreme Court appeal chatnava thorang tongna kre. Phawak chau ikhai dagi kumbita lambi athu matamna semjilagani haina kumbi kendra gi MLA SB rana phongdo kre. Inkalagliba mahiro singbu pungning wakhal sonthaba langtaknaba singdagi karam na ngakthokani amadi asa amaga loinana fungfana mahi tamnabagi wakhalonda Life Jam Foundation New Delhi na sinduna September gi tang mari fawa chathagadaba It's Not Over haina mingthon ba thoram amangasi RK Sanatomi Devi Vidyalaya da hawdokre. Midday meal worker amadi cook singi honorarium hengatabagi matangda khana nainaba mifam amangasi lamlaigi Irawut Memorial Park thalaiba community hall da pangthokre. Arunachal Pradesh ki doimukta laiba 32 shuba battalion National Disaster Response Force kam training center da numitaru ni chumna chathagadaba training da saruk yarnuna bagidamak Nehru Yuva Kendra Thawal Wangjing Tentha block ki volunteer kuntranga se Imphal thadokre. Civic Action Program gi makhada ngasi mantri pukida laiba humpumapan suwa CRPF na sindna kontha khabang lai harafam da water storage tank kun miyam da yanthokre. Malem gi tongan mamafan da pangthokna bagum Manipur da sungasi Social Awareness Service Organization saso na sinduna Overdose Awareness Day pangthokre. Central Agriculture University Manipur amadi All India Coordinated Research Project on Forest Crop and Utilization ICAR Jansi ga punna khusamna da nominee gi oiba National Group Meet workshop ngasi loisin-khre. Lamsang Kendra gi manung sanba ngariam mongkwak sifai da leiba mamampa nauna kaina khraba machim naw ahumda ngasisu maikai kiyada gi mateng pangnarakli. Dubai da thabak tawduna leikraba lamdam asigi tongan fruit sing punsinduna semkiba Dubai tengmang lobna machim naw ahumda sel gi tengmang khusin nakre.